mayam ahan maktada ikokno kurumjari amadi taram noksari channel phathamina si kamina channel asena chayul khudingi nomajing namit khudingi thamjari ba chayul gi rasi folda ngasi puduna laksari ba April ki tang kunma thoidagina lakadari ba April ki tang kunteret pawbugi oiba chayul sigi rasi fol kutul tamjari ba dongi marok kamesor mangangna taram noksari amadi ikokno kurumjari laibakti bhai batare mamang thakta angkak naina chayul khudingi nomajing namit khudingi thamjaram ba chayul gi rasi fol si kariguma kudung chada ba khara leibidagi marakta lepki khara aduma yauki madugi damak channel sigi chayul gi rasi fol ba thawai hapiri ba sing viewers sing subscribers sing na comment da leptana thagat piro habina sing ba kya ama tatna habirak pa dun maram oraga adu khaki sunatana adumak makhata na su sinba kya leraga madi tongan don problem kya leiduna su chayul gi rasi fol sidi leptana adumak thagat sana ba hona jarge aba wafam ti lonena ngasi April ki tang kunma thoidagina lakadori ba April ki tang kuntaret fawbugi oiba chayul gi rasi fol khudul tamjana ba gi damak puduna laksari ngasi ki tangkak sida mau saguna tangkak ani thona damak thamjage tang kunma thoidagina tang kunumdoi fawbugi han na tangkak ki ama thamjaraba matungda lemori ba tang kun mari dagina tang kuntaret fawbugi chayul gi rasi fol ni khudul tamjagadori basi Haiba tangka anisi thamjaraba matungda rasifol kodimakta haksangi oiba amadi mahai masingi amadi chayul sida pakhangni sabisingi fol kari kari leiri haibado khudul tamjagadabani mausagumna mes rasifol dagi mathang manawng naina adamak satharaga aruibada min rasifol da khudul tamjaraga loisinjagadabani khudul tamjage ngasi April ki tang kunma thoidagina lakadori ba April ki tang kunteri fawbugi oiba chayul sigi rasi fol khudul tamjage yengtaminasi ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥꯁꯤꯡꯅ ꯌꯣꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯏꯇꯣ ꯂꯥꯏꯐ ꯀꯝꯄꯦꯅꯤꯅ ꯑꯐꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯃꯁꯨꯡ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯄꯤꯁꯟꯗꯨꯅ ꯍꯛꯆꯥꯡꯕꯨ ꯂꯩꯅꯥ ꯇꯤꯟꯅ ꯆꯦꯜꯍꯟꯗꯕ ꯑꯃꯗꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯅ ꯂꯩꯍꯟꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 8 ꯑꯁꯤꯗ ꯂꯨꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯐꯍꯟꯗꯨꯅ ꯂꯥꯛꯂꯤ ꯃꯌꯥꯝ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯝꯒꯦ ꯁꯤ ꯑꯍꯥꯟꯕꯗ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯣ ꯇꯣꯂꯥꯎꯕꯤ ꯀꯦꯕꯤꯑꯦꯝ ꯆꯥꯔ ꯍꯥꯏꯅꯕꯁꯦ ꯀꯦꯕꯤꯑꯦꯝ ꯆꯥꯀꯣ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯍꯥꯟꯅ ꯅꯥꯔꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯀꯣꯛ ꯆꯤꯛꯄ ꯑꯗꯒꯤꯗꯤ ꯕꯤꯄꯤ ꯋꯥꯡꯕ ꯑꯗꯒꯤ ꯏꯁꯥ ꯇꯥꯡ ꯆꯤꯛꯄ ꯄꯣꯝꯊꯣꯛꯄ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯩ ꯆꯈꯥꯎ ꯅꯥꯕ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏ ꯁꯨꯔꯄꯣꯠꯅꯤ ꯂꯣꯏ ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯃꯦꯟꯂꯤ ꯁ꯭ꯇꯦꯝ ꯁꯦꯜ ꯅꯣꯚꯥ ꯑꯗꯨꯒ ꯕꯇꯥꯍꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯤꯔꯒꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯍꯥꯏꯔꯛꯀꯗꯧꯔꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯁꯤ ꯐꯥꯎꯕꯗ ꯂꯩꯕ ꯑꯍꯣꯡꯕꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯑꯍꯣꯡꯕꯁꯦ ꯑꯗꯨꯝ ꯆꯈꯥꯎꯒꯤꯁꯤꯃꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯔꯦ ꯍꯥꯟꯅꯗꯧꯅ ꯅꯥꯏꯇꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯐꯥꯏꯕ ꯑꯣꯜꯂꯝꯕꯗꯨꯃꯗꯤ ꯇꯧꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯇꯧꯔꯤ ꯌꯥꯝ ꯀꯟꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯩ ꯈꯣꯡꯁꯤꯃ ꯌꯥꯡꯉꯦ ꯍꯥꯟꯅꯒꯗꯤ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯣꯊꯣꯛꯄ ꯍꯦꯛ ꯌꯥꯗꯕꯅꯤꯅꯀꯣ ꯍꯣꯏ ꯈꯨꯗꯛꯇ ꯂꯣꯏꯅ ꯐꯕꯃꯨꯛꯇꯤ ꯑꯣꯏꯈꯤꯔꯣꯏꯕꯀꯣ ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯎꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗ ꯁꯤꯐꯥꯎꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤꯗꯤ ꯑꯩ ꯀꯣꯛ ꯆꯤꯛꯄꯁꯤꯃ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯗ꯭ꯔꯦ ꯈꯔꯒꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯆꯤꯛꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗꯤ ꯃꯦꯗꯥꯝ ꯍꯤꯗꯥꯛ ꯄꯨꯕꯤꯔꯣꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯋꯥꯀꯤꯡ ꯆꯠ ꯂꯩꯔꯝꯃꯦ ꯋꯥꯀꯤꯡ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯏꯅꯣꯕ ꯋꯥꯀꯤꯡ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯆꯪꯗꯕꯤꯗꯀꯣ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯒꯦ ꯋꯥꯀꯤꯡꯁꯦ ꯈꯔ ꯌꯨꯝ ꯃꯅꯤꯡ ꯆꯪꯁꯜꯂꯦ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯥꯔꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯝ ꯊꯣꯔꯛꯇ ꯊꯦꯡꯅꯔꯁꯦꯅ ꯁꯥꯟꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯋꯥꯕ ꯐꯥꯎꯗꯕ꯭ꯔꯥ ꯋꯥꯀꯤꯡ ꯆꯠꯄꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯕ ꯐꯥꯎꯗꯦ ꯍꯥꯟꯅꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯆꯠꯂꯨꯕꯁꯦ ꯈꯪꯗꯦ ꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂ ꯁꯥꯗꯧ ꯄꯪꯊꯣꯛꯅ ꯊꯣꯡꯕ ꯍꯨꯃꯥꯡ ꯀꯥꯡꯕ ꯑꯗꯨꯝ ꯀꯂꯥꯛꯁꯤꯗ ꯄꯪꯊꯣꯛꯇ ꯆꯣꯛꯄꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛꯀꯤ ꯀꯩꯅꯣꯗꯤ ꯈꯤꯇꯪꯗꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯗꯥꯝꯁꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒ ꯃꯥꯏꯊꯣꯡ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯝ ꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 90ꯒꯤ ꯃꯊꯛꯄꯨ ꯑꯣꯏꯒꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯇꯥꯡ ꯆꯤꯛꯄ ꯑꯗꯩ ꯑꯉꯥꯡ ꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯗ ꯍꯦꯛ ꯅꯥꯕ ꯌꯥꯕ ꯀꯃꯟ ꯑꯣꯏꯕ ꯑꯅꯥꯕꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯨꯝꯕꯁꯤꯡꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯥꯏꯇꯣ ꯂꯥꯏꯐ ꯁ꯭ꯇꯦꯝ ꯁꯦꯜ ꯄ꯭ꯔꯗꯛꯁꯤ ꯃꯦꯟꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯥꯟꯅꯕꯁꯤ ꯐꯪꯉꯦ ꯈꯪꯉꯕꯅꯤꯅ ꯃꯈꯣꯏꯒꯨꯝꯕꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯒꯦꯕ? ꯑꯗꯨꯝ ꯑꯩꯅ ꯐꯔꯒꯗꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯃ ꯆꯥꯕꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯟꯅꯩ ꯐꯩ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯏꯅꯦ ꯅꯉꯣꯟꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯏꯅꯦ ꯀꯧꯋꯦꯕ. ꯑꯗꯣ ꯃꯥꯁꯨ ꯈꯤꯇꯪ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯎꯅꯕ ꯐꯔꯛ ꯇꯥꯔꯦ, ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯂꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦꯅ ꯍꯥꯏꯍꯧꯔꯤꯕ. ꯍꯣꯏ ꯍꯣꯏ ꯌꯥꯏ ꯑꯗꯨꯁꯨ ꯁꯥꯟꯅꯁꯦ. ꯌꯥꯝ ꯅꯨꯡꯉꯥꯏ, ꯃꯄꯨꯡ ꯐꯥꯅ ꯆꯥꯊꯣꯛꯄꯤꯌꯨꯀꯣ. ꯍꯣꯏ ꯍꯣꯏ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯔꯥꯁꯤꯐꯣꯜꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯅꯕꯒꯦ ꯆꯨꯅꯕꯒꯦ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯔꯥꯁꯤꯐꯣꯜꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ, ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯍꯧꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯦ ꯋꯥꯅꯣꯝꯕ ꯃꯥꯏ ꯌꯥꯝꯅ ꯄꯥꯛꯄ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯕ ꯃꯇꯝꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯝꯅꯤ, ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 23ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯃꯇꯝꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ꯫ ꯐꯝ ꯍꯣꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ, ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯑꯗꯨꯒ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯝ, ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯥꯔꯇꯤꯁꯀꯤ ꯊꯕꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯆꯥꯟꯕꯤꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 24ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯊꯥꯡꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯀꯔꯕꯥꯔ ꯇꯧꯕꯗꯗꯤ ꯈꯔ ꯑꯗꯨꯃꯛ ꯆꯥꯎꯈꯠꯀꯅꯤ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕꯁꯨ ꯉꯝꯒꯅꯤ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝꯅꯤ, ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯦ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯌꯥꯝꯅ ꯁꯦꯜ ꯆꯠꯄ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯗꯕ ꯃꯇꯝꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯕ ꯈꯔ ꯋꯥꯠꯄ ꯃꯇꯝꯅꯤ, ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯊꯥꯡꯒꯅꯤ꯫ ꯈꯔ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯈꯔ ꯆꯦꯛꯁꯤꯟꯅ ꯈꯟꯊꯔꯒ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 24ꯗꯒꯤꯅ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ, ꯁꯥꯟꯅꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯌꯥꯝꯅ ꯐꯪꯕ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯦꯜꯗꯤ ꯈꯔ ꯆꯠꯀꯅꯤ, ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯨꯛꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯀꯔꯀꯠ꯫ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ꯫ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝꯒꯅꯤ, ꯃꯊꯧꯁꯨ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯁꯦꯜ ꯄꯪꯆꯠꯇ ꯆꯠꯄ, ꯃꯐꯝ ꯈꯪꯗꯅ ꯁꯦꯜ ꯌꯥꯝ ꯆꯠꯄ, ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯁꯦꯜꯁꯤ ꯄꯪꯆꯠ ꯆꯠꯄ, ꯁꯦල් ꯃꯈꯣꯡ ꯌꯥꯝꯅ ꯄꯥꯟꯕ ꯃꯇꯝꯅꯤ, ꯅꯤꯡꯕ ꯊꯨꯡꯕ ꯈꯔ ꯋꯥꯠꯀꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 24ꯗꯒꯤ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦल मांगनी अदुगा लोटरीदा सेल मांगब मतम ओइगनी मरी मता युमद लाकपा मी मसिंग हेनब मतम लेगनी हक्सांगी ओइनदी अकाइब लेते महिगी ओइनदी फजन सटली अदुगा पाखंग लेसाबि सिंगी ओइनदी हाइना सिंगगनी सिंहा सिंह राशि फलगी ओइना तांग 28 दगिना कुलुमदोइ फावगी मनुंगदा फम होंगदो होंगजेन तौगनी वनो ममाई पाकनी मीना सानबिगनी लमतु येंग बसटली लीला ड्रामा सानब मिंचत फंगी तांग 23 दगिना 28 फावगी मनुंगसे अनौब थबक की पाव तागनी सांगागी कारबार द सेल मांगनी हक्चांगी ओइनदी कोइना अकाइब लेते महिगी ओइनदी निंग बतुंगी अदुगा पाखंग लेसाबि सिंगी ओइनदी हाइना सिंगनगनी कन्या कन्या राशि फलगी ओइना तांग 28 दगिना कुलुमदोइ फावगी मनुंगदा सेल मकोंग पानबा मतम ओइगनी हाइबदी सेल चत्व मतम नि हाइबनी
karino khangdana mathausu function chinba tawge khanba thabakna ngamdaba aduga wakhal matha yamna saba matam oigadori sa sangi marida sel chatpa laigani imung manunggi migi singa wakhal tinaba khara watkani lemhori batang kun mari dagina kun taret fawbugi manungda fam hongani lamda satpa kaide anau marup fangani marup yamgani haksangi oinadi puk nungairoi mahigi oinadi kaide pakang lesabe singi oinadi nungtigi paw fawdoknai mathang dalak sage tulla rasi folgi oina ahan batang kaki manungda tang kun ma thoi dagina kulumdoi fawbugi manung sida lamda satpa kaidaba matamni imung manung semjin sajinba matamni suba nomba karbar toba sana khonabagi thabakta yamna mai pakpa matam oigadori adubo toge khanba thabakti nangdaba mathau yamna sinba matamni ama toge khalingeda adudagi henma thaba ama laksinba karamba tawsigena khanjanaba matam aduga tawkhiba thabaktuди adum mai pakpa matam oigani anobo maruk kaya masu unagani lemhori batang kun mari dagina kun taret fawbugi manungda lau singugi thabakta yamna sawkhatpa matam oigadori mari mata yumda lakani lamtu yengba satli haksangi oinadi kaide mahaigi oinadi ningba thungde aduga pakang lesabi singi oinadi tungnagani mathang lokasage brisik rasi folgi oina tang kun mathoi dangina kulumdoi fawbugi manungda leikaigi thabak thoromda matam mangba matam oigani sel satkani ningba thungba watkani imung manung semgat sagat kani fom honggo hongjen tawgani aduga lemhori batang kun mari dagina kun taret fawbugi manungda puk nuai daba adubo mahakgi hana tawjarama thabak thoromdi adumak tawduna mingchat phangba matam oigani sa yengi karbar da sel phangani aduga puk nuai tabada natana hakchanggi oina koksu khara nungarak taba matam laigani mahigi oinadi ningba thungde pakang lesabi singi oinadi muknagani mathang dalokasage dhanu rasi folgi oina ahan matangkaki tang kunmathoi dagina kulumdoi fawbugi manungda sel makong pangani yeknaba yamgani mathau singani anobo posai lepkani fam hongani imung manung santi oigani lemhori batang kunmari dagina kuntaret fawbugi manung sida lamda satpa kaide aduga nungaiba pawsu thajadana taba matam oigani pochai lan thum lepsen bangamba matamni sana khonabagi thabakta karbar tawbagi thabakta ningba tungba khajik watpa matam oigani aduga haksangi oinadi ya nungairak mahigi oinadi sarak sahing khara leiba pakang lesabe singi oigina muknaba matam oigadori mathangda makar rasi follow ko sage makar rasi folgi oina tang kun mathoi dagina kulumdoi fawbugi manungda karbar tawba lottery yawba kumlisai tawba aduga artist ki thabakta sana khonabagi thabakta lila drama yawba yamna kanaba matamni mixasu phangmu matamni lemhori batang kun mari dagina kun taret fawbugi manungda lamda satpa kaide hom hongdo hongjen tawgani wano mamai pakani haksangi oinadi kaide mahigi oinadi fajana namak chatagani pakang lesabi singi oinadi hazadana luhong matam lei kumba rasi folgi oina tang kun mathoi dagina kulumdoi fawbugi ahan matangkaki manung sida sel yamna satpa matamni mathau su singani thogok su yamgani karbar da sel mang matamni lottery yawba kanagani fom hongani wano masakrit hangani aduga lemhori batang kun mari dagina kun taret fawbugi manungda lamda satpa kaide anobo marup phangani imung manung semjin sajali mari mata yumda thonglagani haksangi oinadi kaide mahaigi oinadi atanma fawgani pakang lesabi singi oinadi luhongani asumna ngasigi thamjariba chayolgi rasi fol asigi aroibada minna rasi fol lokasage minna rasi folgi oina tang kun mathoi dagina kulumdoi fawbugi ahan matangkaki manungda pungi sei tawba sana khonabagi thabakta lila drama yawba michat phangani wano mamai pakani mari mata chawgani mina sandigani lemhori batang kun mari dagina kun taret fawbugi manungda sel chatpa laigani haksangi oinadi kaide mahaigi oinadi pai pakang lesabi singi oinadi thungnagani asumna ngasigi channel asina miyam gi damakta haiduna puduna laksariba April gi tang kun mathoi dagina
tang 19 fawbagi oiba chayol sigi rasifol si matang aswai da tension janabagi tanja du lawjanabagi matam du yorokle mathang nomajing numita anoba chayol gi rasifol amamuk uduna laksagani nungsi sanana leminasi sagi ithau masak khangna hingminasi haiba wafam sigalonana ngasigi chayol gi rasifol si matang aswai da tension jage loiba fawba tabi bamani miyeng tabi begidama nungkalitena thagasaba phonokchari punamak ko amugusana kurumjari kanglai pakna yai pare